Nusiraba isin aigi video asibu yang biriba mayam gi mafam da salam gi khudul tawzari assalamu alaikum wa rahmatullahi wa barakatuh. Nusiraba isin ulama singna Ramazan gi matang da Ramazan lak tringai da kari tawgani Ramazan gi tha asibu mataw karam na oksin gani istiqbal tawgani hai bagi matang da wafam kaya kaya larik sing da ibiri hai riba sing adu gi manung da gi wafam khara mayam gi mafam da thamjage mayam na hai riba sida amal tawba ngamna buhon asi. Siraba isinanaw sing ahan bada farai sing amasung wajiba sing ase mafung fana pangthokpam thoi lai khireba faras waiba ibadat namaz rozana sing basi mafung fana pangthokna bo hona pham thoi Ramazan gi thana lak chingai mamangda aduga toba istighfar su yamna tahugadabani Ramazan gi thana lak tringaida isa da tolamba namaz sing roza sing ado kaza tahungna ba hona gadabani adu gi tartib ado isa na sem jagadabani aingonda namaz kaza kaya laikriba amasung roza na kaya kaza laikriba hai riba ado isa na tartib ado sindok jagadabani aduga mamang de tawkhiba khangna wesanu khangdana wesanu guna sing ado Allah tabarak taala da kokthok binaba ikoina toba tawpham thoi thamoi bu guna dagi lamna thamgadabani lairiba haksangi kayat khudima guna dagi lamna lainaba hon hawgadabani tawkhiba guna kaya khudna wesanu khongna wesanu chinna wesanu haksangi kayat khudimangna tawkhiba guna sing ado Allah tabarak taala da haijaraga kokhan hawgadabani maramdi isa se Ramazan gi tha lak tringai da pak safta lairaga singna lairaga Ramazan gi tha se gi istiqbal oxin na bagi damakta Ramazan tha da sanga daba masala masail sing ado akhoi tam hawgadabani amasung akhoi na khanglabagi matung da atopa busu tambigadabani lai khirba roza gi masail tarawih gi masail itikaf ki masail asina chingba masail sing ase khangjin gadabani amasung atopa da su tambigadabani isagi nafs asibu taqwa da lainaba semhawgadabani maramdi Ramazan gi tha se taqwa da lainaba tha mani Ramazan gi roza asigi pandam su taqwa da lainaba amasung guna da gi hingnaba bambay amani atopa mising da su minungsi tawbigadabani minungsi tawwa matamda mateng pangwa matamda theng thaba tawroidabani aduga machin manaw mari mata tatnariba kaunadriba khudimak ado kauna hongnaba hotnagadabani maramdi mari mata thadatpa kaunadaba asina Allah tabarak taala na makhoigi dua ado qabul oihandeba qabul tawbide Ramazan gi tha ase dua yamna qabul tawbiba thani adubu hairiba miyoy sing adugidi Allah tabarak taala dua qabul tawbiroi hadis ke mafhumni aseng basila rahimi tawriba mi adudi maduni hek mangonda mari thadatle kanagumba miyoy amana matamadu dasu mahangonda minungsi tawriba mari tattana bo honariba aduni Ramazan gi thana lak tringaida isa gi thamoi sing ase sengdok hawgadabani thamoi da kanagumba amada laman khumbagi wakal atopa mi da awab pibagi wakal thamoi da kanagumba amagi achakpa kalakpa thamloidabani maramdi Allah tabarak taala na adugum laba mioi sing ado kokthok pide magfirat tawideba aduna makhoi sing ado thamoi da gi kokthok pigadabani aduga akhoi gi thamoi sing ase sengna thamhawgadabani Huzur sallallahu alaihi wasallam da sahabai kiram singna hangi thamoi sengna thamba hairiba si karino Huzur sallallahu alaihi wasallam na pakumbiki muttaqi amasung asengba thamoi aduda guna laitriba bidroi tawbagi wakhal laitriba thamoi da kanagumbagi achakpa amasung kalakpa laitriba aduni Nusira besina nausing hau khraba roza gi kaza tawthokpham thoi Ramazan gi tha lak tringai mamangda akhoi gi thakta kaza ton ki basing ado dua su yamna ta hogadabani maramdi Ramazan gi tha se dua yamna qabul tawiba thani aduna hojiktagi hauna dua sangna tawna ba hona hogadabani maramdi Ramazan gi tha da dua sangna ta hona nabagi damakta Allah tabarak taala da haijabangam na nabagi damakta aduga sadaka su yamna tahugadabani Sha'ban gi tha da khara toirabasu aikoina sadaka ta hongnaba honarabadi Ramazan gi tha da sadaka ta womatamda yamna laigani Huzur sallallahu alaihi wasallam masamaksu hairiba Ramazan gi tha sida sadaka yamna tawrammi Ramazan gi tha da sadaka ta wadaraba du oibadaragadi hena toina sawa phangani atopa tha da sadaka ta wadagi henna
aduga Quran tilawat su yamna tawgadabani maramdi Ramazan gi tha da Allah tabarak taala na Quran ase thabirakibane ba Ramazan gi tha ase Quran gi thani hajuktage hauna ikoina Quran tilawat tawnaba honarabadi Ramazan tha da Quran tilawat taw matam da su laigane ba amasung ahing da ibadat tawnaba honagadabani maramdi Ramazan gi tha da ahing huding natraga ahing khara ngamsaba mawong da ibadat tawba ngamnaba Ramazan gi tha da faraz ama pangthokpasina faraz humdra gi sawab phangani nafal ama tawbada faraz ama gi sawab phang bina bigane ballana maram aduna Ramazan gi tha da ngamsaba mawong da Allah tabarak taala gi ibadat yamna tahugadabani aduga mana churup thakpa khani saba talab saba mioi singsu Ramazan gi thana laktringai da thadokpa khara khajik to oirabasu tamhogadabani pura thadokpa ngamdaba taragasu maramde roza helingai da hairiba singase chaninglakbagi awa chaninglakbagi apama leraklabadi awabu oigani roza da su akaiba pirakani aina haning lebadi hairiba posing ase sajannabada fai haibanate amukta thadokpa ngamdrabadi haijabani atopa misinga una khona ba pangchat pagi hainabi thadok hogadabani maramdi roza dadi ayama matamda Allah tabarak taala gi dikar da pansilen gadabani wathi warem gi wasoi gi thabak ta khoi lup kadabanate Ramazan gi thada Quran gi manung de yauri ba ten ba sura singa do chinfa tawba ngamna ba hotna hogadabani Ramazan gi thada nafal namaz sonba matamda laina bagi damakta aduga mama mapa oiba singna su makhoi gi angang singa do roza hinba tamhangadabani adoi bataragadi hajikte hauna roza hinbagi adat ohellabadi hayang charaklabagi matungda su adat oikini makhoi da hainabi oina laikhineba hajikte hauna adugi hainabi thamogda taraba hayang charaklabagi matungda roza hinbagi hainabi lairoi roza tha yoroktrigai da chaba thakpagi chang adu su khara han gadabani adu oirabadi Ramazan tha da yamna sabagi hainabi lairaroi adu oiba taragadi chaba thakpada su marang kairani yamna sajillaga tumjinbagi hainabi asisul tawraroi Ramazan tha ase Muslim ai gadi ibadat ki training ni gunadagi hingnaba training ni asum balam chatnaba training ni masigi tha ase da khoina training asida mai pakhi bataraba doi bataragadi lemhauri ba tha sing da Allah tabarak taala na yaba mawong da pansilen bangam gadawri bani aduga haram ge thabak amasung haram chinjak tagi lapna leigadabani matam leiringai asida halal oiba chinjak tansillaga thamgadabani halal oiba chinjak na roza laba doi bataragadi karigumba amafu kana bulairoi mahake roza aduga ikhoina roza na wathi warem atopa migi mewangang mataraba doi bataragadi ikhoigi roza maming khakki oigani sawa phangoi roza gi pandam adu phangoi Ramazan tha laktringai da tanbe aba khudema tansin hogadabani Ramazan gi tha da marang khaina roza helaga Allah ge ibadat tawnaba aduga nungsira besina nausing halal oiba chinjak tan bangam hanbiu haina so Allah tabarak taala da du'a tawgadabani aduga fattaba gun sing ado Ramazan yawraktringai da semdok hogadabani Ramazan gi tha da Allah tabarak taala na yaba Allah tabarak taala na chanbiba banda ama oina na bagi damakta aduna nungsira besina nausing hairi bo mafam sing ase aikhoina wakhal thamlabadi inshallah taala mafung fan Allah na yaba mawongda roza hin bagi amasung roza tha ase Allah na yaba mawongda punsilen bangam bagi Allah na pangalpi na bigani Allah tabarak taala na ikhoi khudemak asumba lambi da Allah na yaba mawongda punsilen bangam bagi panggal thona pinabi boysanu wa akhiru da'wana alhamdulillahi rabbil alamin